Malayam gi mafam khuding magta pangthok nabagum Lions Club International District 322D, Lions Club of Imphal City amasung Lions Club of Wangjingna, Wildlife and Biodiversity Conservation Committee WBCC, Manipur amasung Eco Network Hairoka khusamnaduna ngasi Hairokta World Rivers Day 2022 gi thauram pangthok tuna turel kansi haiba paujel puba cycle rally ama chatkre. Ngasi ki turel kansi haiba paujel puba miyam gi cycle rally adu District Governor District 322D Lion Dr. W. Gopi Mohan Singh PMJF na Hairok Part 2 Mayai Lekai Lampak tagi lamthaduna Hairok ki tongan ba mafam sing phauduna chatlaba matungda Hairok Part 2 Chingol Community Hall da lamthungpham oiki. Athoiba mithungi warol piraduna District 322D gi District Governor Lion Dr. W. Gopi Mohan na haikibada turel kan bahaibasi turel singi haurok famda lairiba khunja singi thaudang yamna chawi matam amadadi maming lairaba turel sing asi yamna phana lairami ngasidi yang haidaba fibam amada laire turel kanana bahona bada CSO singi daita mathau tari tongan ba mioi singa punna chatmina ba mathau tari maram aduna turel amakan bahaibasi punna thaudang lawmina ba mathau tai ngasigi thorom aduda tongan ba Lions Club ki maru oiba member sing su saruk yakhi. I am naming you greenhouse, Jim the greenhouse line. I'm greenhouse of them talks of Nate, me to Kalu was Nate. Greenhouse, pregnant ozone layer to guy, environment to guy. Gari Toriba, Jay Kuntan, Kuman, and Magari to go in 200 times now. And I hajik to 1954 5 Gari Shaka machine human, Visual on the game. Nasi you start our gari where the from the Pani Library Karam start quality Jim Chango Jower. She exhausted toilet carbon dioxide, carbon monoxide, dioxide, Mayam Geneva, Quiggy, atmosphere solid. Samandaram Kenny Maitaina Laikidaba, Chahi Ama Farakpagi Kumonka Mari Lainana, Imung Manung Amadi Marup Mapang Singna, Kwerengay da Laiba, Kripa Foundation da Nung Madachang Drabaya Draba Polam Sing Tengbang Kre. National Highway 102 Lilong Chazing Santipur Bridge Manakta Ngarang Manipur Rifles ki Assistant Commandant MPS MD Tayyip Alina Luchingduna Thibuhum bagi thabak chathabada heroin powder puduna chatlamba miwe ama faba ngamkre Chingnaningai oiba maongda Maruti Alto car registration number WB02U4658 lakpadagi thibuhum bagi thabak adu chathabada car adu bu thorokliba miwe adu gi maming MD Salman Khan chahi kunmanga laifam paubitek maning lekai dagi ni haiba khangbangam ki mahakna thorokhiba Alto car adu gi seat cover gi manungda selutep nappa amuba machugi polythene khaw ahum yarom ki hangdoktuna yenglubada kg amaga gram chamri ga supna amarom gi oigadaba heroin powder yarom ba thengnaki phagal aba miyoi car amadi polam sing makha ba action lokhanaba gi damakta singjamai police station da khusinakre hairi Taruk Suba Senior Asian Pancake Salad Championship 2022 da saruk yarugodaba Manipur gi sanaroi sing selection trial yarunaba gi damakta ngasi Imphal thadokre Championship asi Indiana yumbu oiduna Asian Pancake Salad Federation gi mityeng makhada Indian Pancake Salad Federation asinduna chaliba chahi asi ki October 13 dagi 13 fauba Share Eye Kashmir Indoor Sports Complex Srinagar da pangthokadabani 6th Senior Asian Pancake Salad Championship 2022 da India ki muhut sinduna saruk yagadaba nupa macha amadi nupi macha sanaroi sing khanana bagi trial selection asi laklibu October amadagi ani fauba pangthokadabani Pancake Salad Association of Manipur gi sanaroi nupa macha mapan nupi macha mari team official yauna punna miyoi tara mari na saba Manipur team amangasi Srinagar gi damak Imphal thadokhibani Imphal East District ki Khurai Sajor Lekai Dalaiba Khurai Kala Vidya Bhavan gi annual program oina chahi khudingi leptana pangthoktuna lakhiba langban haikal lekhat tambagi thoram ama ngasi Vidya Bhavan gi auditorium hall da pangthokre ngasi gi thoram aduda Khurai na daibam Lekai Zilla Parishad member OO Kendro Khurai Kala Vidya Bhavan gi president RK Narjit Singh amadi maru oiba miyoy kayana saruk yakhi Khurai Kala Vidya Bhavan gi Executive Committee gi member Oza Guru artist oina lairamba kaya gi ningsing saptamda miyamna haikat laikat tambana ngasi gi thorom gi mapung oiba saktam oibaga loinana RK Surjit amasung mahaki kangbuna pena phamsak sakhi
Leibak asida leiba university singda postgraduate tamnabagidamagta mahairoi singna thakiba QET PG gi fall hayeng September 13 ki nungthil pung 3 taba matamda haidoklagani hairi wafam asi UGC gi chairman Professor M Jagadesh na phongdokibani panba yabadi haukiba September 13 ta QET UG gi fall haidokrabani District Sports Association Kakching na sinduna ngarang Lamjao Playground da team taret na sarukyaduna taramapan suba Kishore Kumar Memorial First Division Football League hogdokre tournament asi hogdokpagi match ta DYA Ilang Khangpokpina PSYC Funal Maringbu Panjil ahum anida maithiba piki League asi hogdokpagi thoramda KK Trust ki President Naurem Dhane DSA Kakching ki President KSS Ibobi amadi KK Trust ki Secretary M Ranidas na mathang sitna Chief Guest President amadi Guest of Honor oina sarukyaki Manipur Tennis Association asinduna thasigi kunmathoida Officer Club Lamphel Pat ki tennis court ta nupa nupi punna sanaroi humbudra mathoina saruk yaraga chatharakiba nifu matoi shuba State Open Tennis Tournament ngarang loisinkhre tournament asigi ngarang sanakiba men's single final da S Vikina TS Rivaskarbu Panjil taruk suino da maithiba piramduna winner oikhi Under 16 boys की final match na T.H. Joshua na Lanchen Babu Panjil taruk amada maithiba piki. Under 12 boys की final match na Soham na Yuhen Babu game mari shino da maithiba piki. Men's 45 plus above की double final dana N Kangjamba amadi T.H. Tuleshwar की team na Jayanta amadi Manikanta की team bu Panjil taruk mari da maithiba piki. Tournament asigi tongan ba chahi kanglukta winner amadi runners up takraba sanaroi singda selgi mana certificate amadi trophy pituna ikai kumnabu utkhi loinena tournament asida chahi nauriba sanaroi Y Gucci amadi Ornop Malikta sel mana piduna pukning thawatki Dalit Sahitya Academy Manipur na sinduna chali pathasigi kulumdoidagi kuntaret fauba pangthokadaba athoba singing sing thorom ki saruk ama oiriba Andaman Island da leiba Mount Manipur da pangthokpa thorom ki ahanba numita cellular jail yengsin khre nini shuba numita athoba singi photo da haikalekat kamdona ikai khumna bu utkhi ngasi humni janba numita khunagi yaifa thorang toriba akhanana khangalaba miyoi kya da Mount Manipur National Award 2022 lanthokpi thorom pangthokre haina Dalit Sahitya Academy Manipur ki second B ke mangang na Dorokpa Chirol Amana Phongdorakli Mount Manipur National Award ta Yumnam Roman Kumar amasung Ningthok Hongjam Sanatomba Mount Manipur Lifetime Achievement Award ta Dr. Ngangpam Herojit Maitai Dr. Sorokhaibam Hem Maitai amadi Sinamcha Elias Khuman Elias Panba Mount Manipur Friendship International Award ta Waikhom Gojen Maitai Tekcham Rameshwar Maitai Eni Nandaibam Moirangthem Ingoba amadi Ngangom Herajitni Ngasi Andaman ki konung Port Blair da leiba New Circuit House ta Andaman Public Works ki Engineer Joy Kumar Singh Dalit Sahitya Academy New Delhi ki National Secretary Dr. Yumna Mahendra Kumar amadi Supervisor Morgan amasung Vaskar na athoiba mithunglen sing oina saruk yaduna award sing adu lien thokhibani hairi All India Trade Union Congress Manipur State Committee na sinduna nominee chupna chathagadaba All India Panchayati Raj Worker Federation gi ahanba conference ngarang Goa gi Chief Minister Dr. Pramod Sawan na hogdokre ngarang Goa da hogdokhiba thorom aduda state adugi panchayat amasung industrialist Minister Movin Godinho amasung All India Trade Union Congress ki National Secretary Comrade Sukumar Damilina su sarukyaki Haukiba pungkun marida India da nauna miyoi sing mari chatret homfutaru COVID positive oire lekhidaba migi masingna tarani thoini fagalakpagi changcha da marfutara ni pandasmik taret ani oiri apunba confirm case na koti mari lakh ni fumanga lising homfuni pancha maga tara mari ni active case na lising ni fuhum doi chama pan marfutara mari ni leina asina lekhidaba migi masingna lakh manga lising kuni pancha nga tarani leina asidagi naba faduna discharge tawkiba migi masingna
कोटी मरी लाख कुंट्रा मापन लिसिंग मरफुतरा मंगा चट्रुक तरानी लेना असितगी ngaktoknanaba vaccine kapthokiba apunba mi gi masingna कोटी चनी तरा तरेत लाख यांखै तरुक लिसिंग हुमफु तरेत चमापन निफुनिथोय यौख्रे मालेम गोइना कोविड लाइचन ख्वाइदिगे न सोकलब लेबाक सिंगी मनुंगदा यूएसए ना अहानबा इंडिया ना अनिशुबदा मदी फ्रांस ना अहमशुबदा लैरी अवांग नोंगपोक स्टेट की ओइना असम ना अहानबा मिजोराम ना अनिशुबा मदी मणिपुर ना अहमशुबदा लैरी